Adom laing sangi fan sang amada phamlaga ngarang tawkiba test ki result sing lakpa ngairi ngahaki matung da nangbu laing liba doctor do makuta nangi test ki result sing do pairaga nang tamna barbar sanglei aduga hairi adom Parkinson's disease hariba anavas na nare nang swai lawe napung da khale adude khuchi thaktam nikpana ai tomta sak chajaba fau ngamlaroi ko ai yot bu khot su yara roi tin ar tar leirani ai chat pa phong ngamlaroi ko dudi adubu nangi pairak pai khugi wakhal sei doctor dur marak thatsle kisu pakani ngai oide koi nangi cell order tonaba asem sabloi jare adom chayol amagi matungda lang sang stam lakhi nimits da surgeon amana nangi brain da no neuron sing haidi no nerve cell sing transplant of laktuna nangbu lang lakhi nangna arubni khaluri ba anavase yam line lang lakhi adom na samaki cell sing na sajaba lang pathap amana lang lakpadagi adom ge naw da pungpha fare wari matik stawda science fiction gi film ama haipin malam gani adu future dadi ekoni sai stem cells sei masi medical bank amada thamjal horaga ekoni hengnar gel no matamda harib stem cell banks dagi darkar oiba cell sing sungdunu puthokduna tongsagi cell boygera umsagi cell boygera neurons boygera darkar oiba cell sing sungdunu puthokduna adum lura blena sing dagi lang bagi oithokdu lerakdani masi oithokhalak toribasi hojik panjakhiba stem cell harib dagi mapalagini stem cell therapy natraga stem cell saivasi masi adom ayamana tabiramani khalle adubu masi karino haibadi adom ayamana khangbiramoi khanjai Hollywood celebrity khara masa ahloisin dana mani dana singli stem cell injection kapsan bagiwa Europe to football sanaroi khara naso mokoi gi khu stem cell injection kapsan bagiwa adom su tabiram bayai scientist ngi mityang makhada nyamchum stem cell therapy sa thaki basing experiment oi jaragaso mitrangi matogum yamsing thaningai oiba results in pangki hojik laktori bo hangdi stem cell therapy natraga stem cell haibse karino stem cells pulaina laithung chamagni pan kohan mangam gada gumba Sidahidak amugum launa ralivasi masi mataw kamdawna no haibo hangsne paukhung khangmina se marum khangmina se aikhoi mioi bi haksang se masi mapung phawa angakpa mane masda cell trillion kyana chap mana ba matam da masam sagi mathau tawna duna aikhoi bo ahing ba jiba moina thamlibane aikhoi bo ahing bo helibane adu bai kuina chahi am sala matam da aikhoi gi cell sing su aloisle maram sna ne aikhoi gi unsa subsile iba khuizle iba adum na subnai minute tara khakta da lamjin chenduni yobangam lamba mafam pungkhai ma changna khongna hate chapana mohut chinjala kadoriba aloislak pa haiba ma leibani na aikhoi mioi bi haksang sei masi pokhai ga da tik chatliba time bomb amani haira phongyai aloislak pa khaksna sunatna huzkan stati ekoina chali thakliba phataba chemical sing yawra chinjak sing hugi mayai chelabi sing nungsi se saguna dre hingbasna so huzkan in harol sing da naik pagi chang se so nongdol pakna wangle khut mobile phone amamonga hungakliba ireng leng unadraba punsim hingasna so laina tina khut khatuna kobugum su thokle siguma kiningai wairaba phibam matamasta mioi bai khoi gi son khrabak sang sibunga thoksanaba stem cells na pambayama solution ama pibirakli maram de stem cells singsti masagya kanna ma thoma paiduna tawduna leite aduga makhoi dong haksang de yawliba atai to pa cell me torak pangame masig sakti si cell e gi cell saru gi cell liver gi cell umsa gi cell amai torak pangame masda gi chahi taram ki mamangda ekhoi gi puma diabetes na maram mora galaikide kariguma matamda sig stem cell therapy ki technology si masi chawklam batargadi ipudugi masagi stem cells na magi anawa pancreatic cells sumda siznaraga magi diabetes to cure tor masu yaram bani jiba magi punsina matama suk hing bhaivista stem cell ge sawu thodang leidana scientist na phungdoi khudamoina sigi grillian ge saksai mana hinga pachi chawnga hele mana suk punsin sangi bisigi marumda stem cells leigani haibiga idea staida scientist ki age achet pathazab leidi haijakibdune stem cell de ekhoi haksang ge topa cell ame torak pangambagi sakti ru jeli maram sna sigi grillian ge saks na chahi chawng ne lak staida magi maya si kyara na tiega so kyara khan dum hawgali ano maya hawgali sigi salamander harib jiba sisu stem cell marang kaini yawjaba maramna magi makhung sikak thala fau ano makhung ma chongkhalakpa semjarak pangame sigma tawang ma sakti sei mase koi mioi bidari nawyom da leiringai supnai ahan ma thamani khakta da chalame
asumni stem cells ki magi tawbo ngamba magi sakti se khanglangai dagi scientist na masibo ana layang bidyar sinanaba kana nainaba horkibani nainaba sigi falloina stem cell therapy haibasi safonga kibani experimental matam oizragasu stem cell therapy singthaningai oiba positive results sing phangtuna lagli stem cell therapy is na layang bidyagi future orani haibstaida malimi scientist sing asset pathaja bathamlagasu leiragasu masi hauju hujik experimental stage to lari haibas masu khangminase adubu human natragi animal stem cells nataba plant stem cells ki matang de dom khangbirabra plant stem cell ki kana basiso maram kaina laikre plant stem cells na ikoi gi unsagi stem cells protect tawduna thambanga maramna ikoi gi unsagi problem sing mitrangi matagum solve to ngame kuchukumen pana unsabu takataka tekna nahau ithuanduna thambanga me plant stem cell gi kana basing ngasi maktagi lobini mislenaw singna plant stem cell the best over high quality product puthukpa damok thoina masam aming nairaba phytoscience company na puthokpa skumba hapchang da mitrang mathau to basigi crystal cell hariba product sei sumne amuktang marsu sina viraga magi matik me aisi changing binaba ningsingjari phytoscience company malem stem masagi mufam sauna kanjaba ngamla batugumba company asi Switzerland gi scientist Dr. Fred Julina license pibiduna 2012 tagi hauna malem gi thakta bharat yauna leba kunthra manga da mai pakna chathaduna lakli hariba company asi gi product crystal cell asi FDA USA gi license Ministry of Corporate Affairs Government of India gi CIN phangbaga loinana central amasung state gi phasai phanglaba product asi sizinaba matamda miyoibe gi hakchang da yariba cell renew taraktuna tissue sing organ sing phagat handuna layeng bada luraba laina kayama layeng bangam hali crystal cell gi kana basi yamkre immune system kan khadali pH balance maintain tawi asok open thuno isalale तोरगा गुरु से सुमाइना हांगoi फम से सुमाइना ngam ba pura guru se ta ba chu pam ngon de na kham khang ngom da sai thangat de ba ado nga si sai ute na try to ngarang de sari mi ju dak se hoi ngarang ba di thara mi to khoi la ka ai tham ga da ma na believe to we ai sa min tai pi tai nga sai cha nu pi ko lo kwa ma cha jong ni mai guru tu na ma si na ge na ge sung kun ngam da ba ne ba ado nga si matau karam na Malaysia Kuala Lumpur si matau karam yorokim nam ta tam bi ba ai se ahan bada koi jan pi Sofiana hoi si phyto science ki product se sabi daga nang ni kong ko mi bado da try to bi hai ai ahan bada di masi thajaram de ta si dak si da bu ai ki kong ko masi phaga da kong ko ba hai dai kong jam long nam ko me do ga nam ba matam si da put janga kusal lai bani yu si wang bai de ado ya ma tha da tha phabat ringai da ai ki kong se mayeng ta ga sha ya wa cha na thajadra ga ai kong ko ni yam da sin hoi da ni tu yam sin hoi ni asi ni ai ji da lai bon hoi hana di khop tong ba ya bro ba ga sai sai nam ma tam da put chang ba ne put chang ba ko ha bi ti asi noi tha ga re ha ma tu dei kwang na ba phare adagi hugat pa matamda khong ye thangba sa kunsil laga hugat pa matamda ngamdana am khamthaba yawe adu hoje tawdre dai imung dai mangon dai imung ba lam tasin ma matamda kam tasin ba ngamamde hoji si hidak saba dai yam phare ngonda adagi phajuk chingkat pa ngamamde oi thangba se hajik ngamai hoi ado hana di doctor tana bibra doctor yeng biru leibra kamai to ai gwati da hum lak chatle kaim da kana ba phangde akon thangba amo delhi da tha hum chatlore ada sukana ba phangde adu matung da koi se supiana si dak sa akage na phagi no ma ten tang tham biu ba khu se yam thina pomtho ami siar ka tho ka sin ngamamde adu ngam khare dagi adu gi matung da liver se khara sautho ami chaba tum da mana mara mod mana liver saubugi adu khare di khong ham ba nuai tabagi ana ba leirami khong ham ba si sang leirami khong haji khong bhajana ham je